masa masa gi mem da hanjin ba yaraba hoji hojina tongan tongan ba relief camp sing da sangja pham loduna leiriba lanjener ki ba miyoi sing da lengak na pigadaba awatpa senpham athuba da pithoklagani masagi mayum da sangba yadana leiriba sing yoina su Leipham-Chafam gi awatpa Potlam sing Pithoknaba Leingak ki Thourang Loire haina Lamlai Assembly constituency gi MLA Khongman-Tabam Ibomcha na phongdokhrai ngasi numidang si minister gi Bangloda BJP legislature party gi mifam loire ba matung paumi singa unaba ma da wafam simana phongdoki bani si minister gi balngom mangda paumi singa unaba adu da MLA Khongman-Tabam Ibomcha na Manipur gi singa musung tamda logi wangma da pairi ba khulai singsu lakhona bagi matang da su mifam aduna khana ki haina phongdoki yaraba ko pungten basu yaw rabati manungda 25000 chipki ho do yawre paisa gi kari gi constraint leba adu maram hoy adugi meyam su loina pithoni adagi amu out of the 1 lakh adu manungda 20000 amu per family adu bu pithoni loina na koi gi gitan bi matang duda koi government na matik chaba security gi measure lokhatre loina na koi gi anau government sigi deputy chief minister koi di cause have NPF की honorable MLA Ramuiba Wafamdura Sangchale wari sanadra hosi bhab danaba orangaba koi lokhat pe aba kunthang lokhat masi ge koi gi meeting du da koi gi deputy chief minister koi nipchap ke kibjen adagi honorable MLA khokte adagi honorable MLA musanglu moi umju virtual wena ngasi gi du da participate towi to peace forum da bugi matang su moi gi oi opinion koi yari kai di praja singi mo puta sing da su tam da su kulai lai sing si yari kai thuna lokhan ba to si adu kan di peace hanjala korea mate moi ni ha bi suggestion bau